ꯌꯥꯏꯐꯔꯦ ꯉꯁꯤ ꯍꯩꯁꯛ ꯃꯂꯩꯐꯝ ꯄꯥꯜꯆꯛ ꯀꯨꯝꯁꯤꯡ 3112 ꯐꯥꯏꯔꯦꯟ ꯊꯥꯒꯤ 22ꯅꯤ ꯄꯥꯟꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯌꯥꯏꯐꯔꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯈꯨꯃꯟ ꯏꯌꯨ ꯆꯋꯥꯏꯔꯛꯄꯒꯤ ꯃꯇꯝꯗ ꯈꯨꯃꯟ ꯌꯦꯅꯤꯡꯕꯤꯕ ꯑꯩꯍꯥꯛꯅ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯄꯣꯏꯔꯩ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯥꯟꯅ ꯀꯣꯔꯣꯡꯂꯩꯄꯥꯛ ꯀꯪꯂꯩ ꯄꯨꯡꯃꯌꯣꯟ ꯀꯪꯂꯩꯔꯣꯏ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯥꯡꯖꯧꯅꯅ ꯃꯃꯥꯡꯗꯒꯤ ꯂꯥꯏꯒꯤ ꯍꯥꯛꯇꯛꯇꯒꯤ ꯃꯥꯂꯦꯝ ꯑꯁꯤ ꯂꯩꯁꯦꯝ ꯅꯣꯡꯁꯦꯝꯕ ꯍꯦꯛ ꯍꯧꯔꯛꯂꯕ ꯅꯨꯃꯤꯠ ꯆꯌꯣꯜ 8 ꯊꯥ 12 ꯄꯨꯊꯣꯛꯄ ꯍꯧꯈ꯭ꯔꯕ ꯃꯇꯝꯗꯒꯤ ꯃꯥꯂꯦꯝ ꯑꯁꯤ ꯍꯩꯆꯛꯀꯤ ꯃꯇꯝꯗ ꯁꯦꯝ ꯁꯥꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯝꯗ ꯍꯦꯛ ꯁꯦꯝ ꯁꯥꯕ ꯍꯧꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥ ꯐꯥꯏꯕꯁꯤ ꯀꯗꯥꯏꯗ ꯊꯥ ꯐꯥꯏꯒꯗꯒꯦ ꯍꯥꯏꯕꯁꯤ ꯀꯣꯟꯁꯦꯡ ꯇꯨꯔꯤ ꯁꯦꯡꯕꯏ ꯁꯅꯥꯃꯍꯤ ꯑꯁꯤꯕꯅ ꯑꯗꯨꯉꯩꯗ ꯐꯥꯏꯔꯦꯟ ꯊꯥꯗ ꯊꯥ ꯐꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯝꯕꯤꯔꯝꯃꯦ꯫ ꯃꯁꯤ ꯆꯤꯡ ꯑꯁꯤꯕ ꯑꯁꯤꯅ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯐꯥꯏꯔꯦꯟ ꯊꯥꯗ ꯊꯥ ꯐꯥꯏꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯅꯃꯨꯄꯣꯡ ꯇꯥꯏꯕꯪ ꯃꯤ ꯑꯃꯁꯨꯡ ꯂꯥꯏ ꯑꯅꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯌꯥꯏꯐ ꯊꯣꯏꯔꯅꯕ ꯀꯥꯡꯂꯝ ꯀꯥꯡꯂꯣꯟ ꯋꯥꯡꯉꯨꯂꯣꯟ ꯑꯁꯤ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯃꯄꯨꯃꯥꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯁꯥꯟꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯊꯥ 12ꯒꯤ ꯃꯅꯨꯡꯗ ꯐꯥꯏꯔꯦꯟ ꯊꯥꯗ ꯊꯥ ꯐꯥꯏꯕ ꯑꯁꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯁꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯍꯩꯆꯛꯀꯤ ꯃꯇꯝꯗꯒꯤ ꯆꯠꯅꯕ ꯍꯧꯈꯤꯕꯅꯤ꯫ ꯐꯥꯏꯔꯦꯟ ꯊꯥꯗ ꯊꯥ ꯐꯥꯏꯕ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕ ꯍꯩꯆꯛꯀꯤ ꯃꯇꯝꯗ ꯅꯨꯃꯤꯠ ꯊꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯍꯥꯟꯕ ꯃꯥꯂꯦꯝ ꯑꯁꯤ ꯇꯤꯌꯪ ꯄꯥꯟꯕ ꯑꯃꯁꯨꯡ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯅꯤ ꯑꯁꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯃꯨꯄꯣꯡ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯃꯁꯤ ꯇꯥꯔꯛꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯏꯪ ꯑꯁꯥ ꯑꯏꯪꯕ ꯊꯥ 6 ꯑꯁꯥꯕ ꯊꯥ 6 ꯀꯨꯝꯕꯤ ꯀꯨꯝꯕꯥ ꯍꯥꯏꯕ ꯃꯁꯤꯒꯤ ꯌꯥꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯁꯦꯝꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯥ 12ꯒꯤ ꯃꯅꯨꯡꯗ ꯐꯥꯏꯔꯦꯟ ꯊꯥꯗ ꯊꯥ ꯐꯥꯏꯕ ꯑꯁꯤ ꯄꯨꯊꯣꯔꯝꯃꯤ꯫ ꯈꯨꯗꯝ ꯑꯩꯈꯣꯏꯒꯤ ꯃꯁꯥꯅ ꯑꯩꯈꯣꯏꯒꯤ ꯊꯥꯁꯤ ꯐꯥꯏꯕ ꯂꯩ ꯍꯥꯏꯗꯅ ꯐꯥꯏꯔꯦꯟ ꯊꯥꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯈꯔ ꯍꯥꯞꯆꯤꯟꯒꯅꯦꯕ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯃꯨꯄꯣꯡ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯁꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯁꯤ ꯍꯦꯛꯇ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤ ꯑꯣꯏꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯒꯦ ꯍꯥꯏꯗꯅ ꯑꯥꯔꯇꯤꯉꯥ ꯌꯥꯏꯄꯤꯂꯦꯟ ꯁꯤꯗꯕ ꯑꯁꯤꯅ ꯋꯥꯈꯜ ꯑꯁꯤ ꯈꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯍꯧꯅꯕ ꯃꯥꯂꯦꯝ ꯑꯁꯤ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅꯃꯨꯄꯣꯡ ꯇꯥꯏꯕꯪ ꯃꯤꯁꯤ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯒ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯀꯣꯛ ꯑꯍꯥꯟꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯁꯤ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯋꯥꯈꯜ ꯈꯟꯕ ꯍꯧꯋꯦꯕ꯫ ꯑꯥꯔꯇꯤꯉꯥ ꯌꯥꯏꯄꯤꯂꯦꯟ ꯁꯤꯗꯕ ꯑꯁꯤꯅ ꯃꯄꯥ ꯁꯂꯥꯏꯂꯦꯟ ꯁꯤꯗꯕ ꯑꯁꯤꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯕ ꯃꯍꯥꯛꯀꯤ ꯀꯣꯛꯇ ꯋꯥꯀꯣꯟ ꯀꯧꯔꯕ ꯋꯥ ꯄꯨꯝꯅꯃꯛꯀꯤ ꯄꯩꯐꯝ ꯑꯩꯈꯣꯏꯅ ꯉꯥꯡꯊꯣꯛꯏꯕ ꯁꯛꯏꯕ ꯋꯥ ꯉꯥꯡꯒꯗꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯒꯤ ꯄꯩꯐꯝ ꯃꯀꯣꯟ ꯑꯣꯏꯕ ꯋꯥ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛ ꯋꯥꯀꯣꯟ ꯀꯣꯟ ꯍꯥꯏꯗꯤ ꯃꯀꯣꯟ ꯋꯥ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯟ ꯑꯣꯏꯕ ꯋꯥꯀꯣꯟ ꯀꯣꯛꯇ ꯈꯜꯂꯝꯗꯕ ꯊꯦꯡꯉꯝꯗꯕ ꯂꯩꯔꯝꯗꯕ ꯄꯣꯠ ꯑꯃꯠꯇ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯅ ꯊꯕꯛ ꯇꯧꯗꯦꯕ꯫ ꯉꯥꯡꯗꯦ ꯁꯛꯇꯦ ꯆꯠꯇꯦ ꯆꯥꯗꯦ ꯊꯛꯇꯦ ꯍꯤꯞꯇꯦ ꯂꯩꯇꯦ ꯁꯤꯅꯤꯀꯣ꯫ ꯑꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯕ ꯊꯥꯕꯨ ꯋꯥꯛꯆꯤꯡ ꯊꯥ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯁꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯁꯤ ꯄꯨꯊꯣꯛꯑꯒꯦꯅ ꯀꯣꯟꯁꯤꯟ ꯇꯤꯡꯊꯣꯛꯄ ꯄꯥꯈꯪꯕ ꯀꯣꯔꯣꯛꯇꯨ ꯔꯧꯊꯤꯕ ꯑꯁꯤ ꯄꯨꯊꯣꯛꯑꯒꯦꯗꯅ ꯃꯄꯥ ꯁꯂꯥꯏꯂꯦꯟ ꯁꯤꯗꯕ ꯑꯥꯔꯇꯤꯉꯥ ꯌꯥꯏꯄꯤꯂꯦꯟ ꯁꯤꯗꯕꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯕ ꯃꯗꯨꯒꯤ ꯊꯥꯗꯨꯒꯤ ꯃꯃꯤꯡꯗꯨ ꯋꯥꯛꯆꯤꯡ ꯀꯧꯋꯦꯕ꯫ ꯋꯥꯈꯜ ꯈꯜꯂꯦ ꯍꯥꯏꯗꯅ ꯋꯥꯛꯆꯤꯡ ꯍꯥꯏꯕꯅꯦꯕ꯫ ꯋꯥꯈꯜ ꯈꯟꯗꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯝꯇ ꯇꯧꯗꯦꯕ꯫ ꯃꯊꯪ ꯋꯥꯈꯜꯗꯨ ꯈꯜꯂꯕ ꯃꯇꯝꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯋꯥꯈꯜ ꯑꯁꯤ ꯂꯤꯁꯜꯂꯒ ꯊꯝꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯥꯏ ꯍꯥꯏꯅ ꯈꯪꯅꯩ꯫ ꯀꯗꯥꯏꯗ ꯐꯥꯏ? ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯅꯍꯥꯗ ꯐꯥꯏꯒꯅꯦꯕ꯫ ꯃꯥꯏ ꯅꯍꯥꯗ ꯑꯣꯏꯗꯨꯅ ꯂꯩꯕ ꯅꯍꯥꯁꯦ ꯑꯗꯨꯅ ꯃꯁꯤ ꯃꯤꯠ ꯅꯍꯥꯒꯤ ꯃꯃꯤꯡꯁꯤ ꯋꯥꯕ ꯀꯧꯏ꯫ ꯑꯗꯨꯅ ꯁꯤꯁꯤꯗ ꯃꯁꯤ ꯋꯥꯕ ꯑꯁꯤꯗ ꯐꯥꯏꯔꯒ ꯂꯩꯒꯅꯦꯕ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯅꯋꯥ ꯑꯉꯥꯡ ꯑꯃ ꯏꯅꯧ ꯅꯧꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯊꯦꯡꯅꯒꯗꯧꯔꯤ ꯍꯥꯏꯗꯅ ꯃꯃꯤꯡꯁꯤ ꯅꯧꯋꯥ ꯍꯥꯏꯕꯅꯦꯕ꯫ ꯑꯗꯨꯅ ꯃꯁꯤ ꯅꯋꯥ ꯑꯩꯈꯣꯏꯒꯤ
वाबदगी नवा लाकिबनेबा अदुना हारिबा वाबगी मि नहाजे मसिदजिदा अखोगी नमुपोंग ताइबु मि सारंगनबा हाइबदि इबदोपांगबा सारंगनबगी दमक्ता सलालिन सिदबगी मि नहादा फायरागा लेगिबा था अदुगी कुलै मंगलेनबु फाइलेन था हाइना खंगने अना फाइलेनदा अखोगी लौ ताबा कोरपा तौजे फाइलेनदा कुमतमगने अना फाइलेन थादा कुमतमबा नमुपोंग ताइबु मिगिनी वाक्सिंगदा कुमतमबना अखोगी लाइदिनी लाइना कुमतमदना ताइमी नान तंबा जादे लाइदगी ताइमी लाकपने अना सैदा मसी अदुना फाइलेन था खक्तंगदा था फाइगनी मरमदी नुमित चौंगु बुमंगानी पुंग तरुक मिकुप नहुम खरा हेनगनी नुमित चौंगु हुमफु मंगा पुंग तरुक मिकुप मापन हारिबा पुंग तरुक मिकुप मापन अदुगी हापम थासे कराइदा हापकदगी हाइबा मतमदा फाइलेन थादा हापकने हाप मतमदा फाइलेन थागी नुमित कुनगा मापनिना साबदो पुंग मापनगा नौ मापन तो हाप मतमदा निमित कुंथानीना फाइलेन था सागने मसिनिको अदुना मागी हापसनबम थंबम अमा फाइनबगी मफा अमा यावरिबा थादो मदु फाइलेन थाने अतई था अमतदा वाक्सिंग फाइलेन लमता सजिबु कालेन इंगा इंगेन थवाल लांबा मेरा हियांगै पोइनु पोइ हाइदि थोरकपा नुइदि थोरकपम दगी थोकुदबु पोइनु थाइबने पोइदि पोइ थोरकपा पोलकपा तैमी पोलकपा इबदो भांगो पोलकपा पोइदि पोलकपा थोरकपा इबदो भांगो जि पोलकपा पोइनु कराइदगी नुइदि थोरकपम हौरफम दुदगी थोरकपा मसी पोइनु थाइना खंगने अदना वाक्सिंग थादा अखोगी उसै हौबा पोइनु थादा अखोगी इबदो भांगबा पोकपा मसिनिको मसी अदुना मसीगी कालमजे थात्राइ थोगी वारी जे चपचाना लै अदुना मसीजिदा हुजिक अखोगी ngasiदगी सै चनी मौद्रा मरी मंगागी सावाइगी मतमजिदा ngактani अखोइना फाइलेन थादा था फाइरंबा से तोथोगा था तराने थोगी मनुंगदा फाइनिंगबा थादा फाइदा फाइजन मने मसी असोइबा अरानबा चामा लानबा चामदा लिसिंग अमा लाले दुने मसी सुगुम्बा कांगलम मैम जिंगजे सोइरकपदगी मितै बोइर लमदमदा मी मरुमी मसंग अमता हुजिक थोकिद्रे मसी मितै बोइर लमदमदा मी मरुमी मसंग थोरनबगी दमक्ता मसी यावासी कांगजबनी मसी लारिंथौ सनामै सिंगोसिबगी याथना कांगजबनी अरे मसी अना फाइरे हंदकी हुजिक चलिबा सही मालेफम पार्सा कुमसिंग लिसिंग होमगा चामरी कुनगा मरी मयांगी सोकता सोक लिसिंग अनिगा कुनगा मंगा नते सोक लिसिंग अनिगा कुनगा तरुक अखोई मितैगी मालेफम पार्सा कुमसिंग लिसिंग होमगा चामरी कुनगा मरी मयांगी सोकता लिसिंग अनिगा सुमना कुनगा तरुक हारिबा सही असी फाइलेन थादा था फाइ हाइबदी फाइलेन था जी अनि पाले अना फाइलेन था खक्तदा था फाइगनी सिनेमा अखोगी अना मसी असिगुम्बा अखोगी कांगलम कांगलोन वांगुलोन सबसाबा असेंगबाजी अखोगी मितै पर लमदमदा मसी कांगलोन नसी मसी एना कांगन जबनी ngasiदगी सही तरुक तरे तरागी ममांगदजु अदम कांगन जग्रबनी अना मसीनी अना हदक सही ओरिबा हुजिक मालेफम पाल्सा कुमसिंग लिसिंग होमगा चामरी कुनगा मरी सोक लिसिंग अनिगा कुनगा तरुक असी फाइलेन थादा था फाइ इंगादा फाइबा कालेंदा फाइबा अदगी थवानदा फाइबा कायना तौरिबा पोर्सिदी मितै परलमदमगी असेंग बनते मसीदी सेमजन साजनबा मितैगी ओइबा चपचाबा थबनते निमित थागी खोंगसटसी ओनै मदुगी पोर्टो मयामना तौनरिबा आइबदी मसी अरानबा चनबा होगिबसी सोलिसिमगा सात्रेट कुनगा मापनदगी असिगुम अरानबा सि चनबा होगी मसिनिको अना असिगी ममांगदा चै चौमगी ममांगदा लेरंबा लाइ हांगतोक्तगी सिंगोसिबना निमित था जि पुथोबा मतमदगी हौरकीबगी चना कारण असेंगबा दुदी फाइलेन थादा था फाइ मसी अना बनते सिंगोसिबा लारिंथौ सनामैन हाइबवानी याइ फरे।